नुमित humnigi khongsata BJP Northeast in charge Dr. Sambit Patra amadi BJP General Secretary BL Santos ngarang Imphal da thunglaraba matung mifam pangthoktuna BJP MLA singa unaduna wari sanakharba matung ngasi helicopter tongduna Churachandpur da chatuna Kuki MLA amadi Kuki Jogi Civil Society Organization Singgi luchingba singa unaduna wari sanakhre wari sanakhibadoda MLA amadi Kuki Jogi Civil Society Organization Sing tokhai na unaduna wari sanakhi hairi wari sanabadoda Manipurda tangdu laitaba hanjinnaba amadi government ama thamnaba honarapada bakoi yoiba aningba apamba singsu hangki hairi press na thajaba yaba mafamdagi fangba pawgi matung inna ngarang BJP MLA singa unaduna wari sanakhibadoda Manipurda sungsoi soidana Leingak ama lehendani haiba thajaba pirakhibaga loinana Manipurda Leingak lingnabagi matangda New Delhi da wari sanaba haukhre hairi Nakalamaromda MLA kharana Bihar amadi Manipur nongmatada wasak longminanaba taksinkhibada yaningdabagi ingit pirakhi hairi Pukning Langtaknaduna leiriba MLA sing asige mabungning yamna kanna Themjinkhi hairi party asida mirep oiraga nakoi bot kararoi haibagi nungnangba leigano BJP party asi mapangal yamna kanba party ni hauzik leiriba MLA 38 asidage mathang election dana nifu hena kagani haina phongdoklamki hairi Nakalamaromdagi fangba pawgi matung inna Maitai Naga amadi Kuki MLA sing athuba matamda Delhi da koraktuna Leingak ama semnabagi thaurang yatkani amadi President rule gi matam February tang 13 gi mamangda loisinbaga loinana popular government ama lingani hairi